ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯖꯤꯔꯤꯕꯝꯗ ꯃꯍꯩꯔꯣꯏ ꯑꯃ ꯏꯔꯩꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯃꯃꯥꯟꯅꯕꯤ ꯊꯤꯟꯕ ꯆꯠꯈꯤꯕ ꯑꯥꯔ.ꯀꯦ. ꯃꯥꯂꯦꯝ ꯁꯅꯥꯆꯩ ꯇꯔꯥꯒꯍꯨꯝꯗꯣꯏ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯉꯔꯥꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯃꯦꯒꯤ ꯇꯥꯡ 7 ꯅꯨꯡꯊꯤꯜ ꯄꯨꯡ 3:35 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯣꯏꯄꯨꯔꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤꯕ ꯁꯤꯔꯤ ꯇꯨꯔꯦꯜꯒꯤ ꯖꯣꯏꯄꯨꯔ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯣꯁꯟ ꯘꯥꯠꯀꯤ ꯏꯔꯩꯗ ꯑꯥꯔ.ꯀꯦ. ꯃꯥꯂꯦꯝ ꯁꯅꯥꯆꯩ ꯇꯔꯥꯒꯍꯨꯝꯗꯣꯏ ꯑꯄꯣꯛꯄ ꯑꯥꯔ.ꯀꯦ. ꯔꯥꯖꯤꯠ ꯁꯤꯡꯍ ꯑꯄꯣꯛꯄꯤ ꯑꯥꯔ.ꯀꯦ. ꯁꯅꯥꯊꯣꯏꯕꯤ ꯗꯦꯕꯤ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯖꯣꯏꯄꯨꯔ ꯀꯅꯥꯛꯄꯨꯔ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯤꯟꯗꯣꯛꯂꯨꯅꯕꯒꯤꯗꯃꯛ ꯃꯃꯥꯟꯅꯕꯤ ꯑꯣ ꯅꯤꯍꯥꯒ ꯂꯣꯏꯅꯅ ꯑꯆꯦꯟꯕ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯏꯔꯣꯏꯃꯤꯟꯅꯔꯒ ꯂꯥꯟꯊꯣꯔꯛꯄꯗ ꯑꯆꯧꯕ ꯏꯔꯩ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯑꯥꯔ.ꯀꯦ. ꯃꯥꯂꯦꯝ ꯁꯅꯥ ꯏꯔꯥꯛꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣ ꯅꯤꯍꯥꯁꯨ ꯏꯔꯥꯛꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯇꯨꯔꯦꯜꯗ ꯂꯩꯉꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯌꯥꯡꯁꯤꯟꯃꯤ ꯑꯃꯅ ꯑꯣ ꯅꯤꯍꯥꯕꯨꯗꯤ ꯀꯟꯕ ꯉꯝꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯥꯔ.ꯀꯦ. ꯃꯥꯂꯦꯝ ꯁꯅꯥꯗꯤ ꯀꯟꯕ ꯉꯝꯍꯧꯗꯅ ꯏꯁꯤꯡꯒꯤ ꯏꯔꯩꯗ ꯑꯗꯨꯝ ꯂꯨꯞꯊꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯈꯨꯗꯛꯇ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯥꯔ.ꯀꯦ. ꯃꯥꯂꯦꯝ ꯁꯅꯥꯕꯨ ꯄꯨꯡ 1.5 ꯆꯪꯅ ꯏꯔꯨꯞꯇꯨꯅ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯃꯃꯩꯊꯪꯗ ꯑꯦꯁ.ꯗꯤ.ꯑꯥꯔ.ꯑꯦꯐ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯁꯤꯜꯆꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯑꯁꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯋꯥꯇꯔ ꯄꯝꯞ ꯕꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:15 ꯃꯨꯛ ꯇꯥꯕꯗ ꯐꯪꯕ ꯉꯝꯈꯤ꯫ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯖꯣꯏꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯁꯤꯜꯆꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯨꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯊꯝꯖꯒꯦ꯫ ꯃꯌꯥꯝ ꯏꯁꯇꯦꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯡꯒ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ꯫ ꯗꯤ.ꯁꯤꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯟꯗꯛꯀꯤ ꯂꯦꯟ ꯑꯃꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯅ ꯁꯣꯛꯍꯜꯂꯕꯁꯤꯡ ꯑꯊꯨꯕꯗ ꯊꯨꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯊꯝꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯩꯇꯩ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯕ ꯈꯛꯇꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯂꯥꯛꯀꯅꯤ ꯀꯦ. ꯗꯦꯕꯗꯠꯇ꯫ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯖꯥꯜ ꯑꯦꯀꯥꯗꯃꯤ ꯈ꯭ꯋꯥꯏ ꯂꯝꯐꯦꯜꯄꯥꯠ ꯕ꯭ꯔꯥꯟꯆ ꯉꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯐ.ꯑꯣ.ꯒꯤ ꯃꯩꯇꯩ ꯍꯨꯏꯌꯦꯟ ꯂꯥꯂꯣꯡ ꯁꯤꯡꯇꯝ ꯁꯪꯂꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯖꯥꯜ ꯑꯦꯀꯥꯗꯃꯤ ꯑꯁꯤ 283 ꯁꯨꯕ ꯕ꯭ꯔꯥꯟꯆ ꯑꯃ ꯑꯣꯏꯅ ꯎꯔꯤꯄꯣꯛ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏ ꯑꯦꯟ.ꯖꯤ. ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯍꯥꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟড ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯦ. ꯗꯦꯕꯗꯠꯇ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯩꯇꯩꯅꯤ ꯍꯥꯏꯔꯒ ꯆꯥꯎꯊꯣꯛꯅ ꯍꯤꯡꯕ ꯉꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯁꯖꯥꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨ.ꯑꯦꯐ.ꯑꯣ. ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯑꯣꯏꯔꯕ ꯅꯤꯡꯊꯤꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯂꯥꯏꯖ ꯇꯧꯕ ꯂꯨꯞ ꯑꯃꯅꯤ꯫ ꯁꯖꯥꯜꯁꯤꯡꯅ ꯆꯠꯂꯤꯕ ꯆꯠꯅꯂꯣꯟꯆꯟꯁꯤꯡꯗꯒꯤ ꯇꯝꯕ ꯌꯥꯕ ꯀꯥꯟꯅꯕ ꯀꯌꯥ ꯂꯩ꯫ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯂꯝꯗ ꯁꯖꯥꯜꯁꯤꯡꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯇꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯗꯥꯏꯔꯦꯛꯇꯔꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯐꯤꯂꯝ ꯃꯦꯀꯔ ꯃꯈꯣꯟ ꯃꯅꯤ ꯃꯣꯡꯁꯥꯕ, ꯑꯦꯗꯚꯣꯀꯦꯠ ꯀꯦ.ꯑꯩꯆ. ꯀꯥꯟꯇ ꯈꯥꯉꯥꯟꯕ, ꯔꯤꯝꯁꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ. ꯁꯤꯡꯍꯖꯤꯠ, ꯌꯨ.ꯑꯦꯐ.ꯑꯣ.ꯒꯤ ꯃꯦꯝꯕꯔꯁꯤꯡ, ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯃꯥꯡꯖꯧꯅꯅ ꯃꯇꯝ ꯆꯥꯅ ꯊꯧꯔꯥꯡ ꯄꯥꯏꯈꯠꯍꯧꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023 ꯑꯁꯤ ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯟꯅꯕ ꯂꯩꯈꯤꯕꯒꯤ ꯄꯥꯎꯁꯤꯡ ꯇꯥꯟꯅꯔꯛꯂꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯤꯞ ꯂꯧꯔꯣꯛꯀꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯃꯦꯒꯤ 3 ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯐꯧꯁꯦꯡ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯆꯥꯅ ꯀꯨꯝꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯗꯕꯒꯤ ꯃꯊꯛꯇ ꯀꯨꯀꯤꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯄꯨꯝꯅꯃꯛ ꯂꯧ ꯄꯥꯟꯅꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯆꯍꯤ ꯑꯃꯒꯤ ꯐꯧꯊꯣꯛ ꯌꯧꯕ ꯉꯝꯗꯅꯕꯒꯤ ꯃꯔꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯧ ꯄꯥꯟꯕ ꯌꯥꯕ ꯂꯧꯐꯝꯁꯤꯡ ꯈꯔꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯧ ꯂꯣꯛꯄ ꯌꯥꯒꯗꯕ ꯂꯧꯐꯝ ꯀꯌꯥꯃꯨꯛ ꯀꯪꯂꯒ ꯃꯥꯡꯈꯤꯕꯁꯨ ꯂꯩꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023 ꯑꯁꯤꯗ ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯛꯂꯤꯕ ꯑꯁꯤꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯁꯤꯡꯗ ꯅꯣꯡꯖꯨ ꯂꯧꯔꯣꯛ, ꯈꯔꯤꯞ ꯂꯧꯔꯣꯛꯇ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯣꯁꯟꯒꯤ ꯍꯥꯔ ꯃꯔꯨꯑꯣꯏꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯂꯧꯃꯤꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯗꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯂꯩꯉꯥꯛꯅ ꯃꯥꯡꯖꯧꯅꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯇꯝ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯅꯕ ꯁꯤꯜꯍꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ amadi departmenta khanabagi matam oiraba matamni lamdam asida toina thokpa thawdoksingi manungda yoria har laumisingna matam sana kanglon chumna phangandabagi sanabi asisu amani haibada langadaba mandi haukiba sei khara amadi mamangi sahida yoria har bag amada laingakna lepa mamaldagi ka hina lanai miyoi singa yonabagi thawong laukiba maramna laikiba maramna aduguma thawong adumak chaliba sei asitadi thoktana ba madi lenaba laigaki makok tongba loisangi miyoi singa sindrabadi mausagi mahuksa lairaba laumi singda awaba setting pinabagi maram oirakpa yai khali hauzik me thagi sasat mapan yoroklaba maramna lakaduriba thajun asidi mitaigi inga tha oirakadaba maramna kharip lawrokidamak lamdam asigi laumi singna masa masagi lawpham singda lawpanbagi thabak mapung fana ayamba pangthoknabagi tha oiragadaba maramna saliba me tha sida state asigi mari leinaba minister amadi makok thongba loisangi miyoi singna manipur gi oina yoria har kumja english singani ga kunga mari gi oina marang kaina paisinduna thorang tawre haina lamdam asigi laumi singda khanganbagi matam oire maram aduna saliba sei asida nongju lawroki hokthok marang kaina thokpa ngamnaba amadi sei ama helaglaba kukilan gi saithing Panglava, Lamda Masigi Miyamda, Pausing Awaba Latana Bangasigi, Manipulangang Sinbigi Matam Lading Mangjona, Hotna Hosi Haina, Langaki Pung Singslakli, Amarom Dana, Polo Tournament Pangtolagani, New Vision organizing Yaripok Top Singthana Sinduna Ahan State Labels, Kohe Iresa Polo Tournament 2024 Salibata Sigi Taragamanga, Yaripok Top Singtha. Ningthaunai kangjebungna pangtholagani hairiba polo tournament asida saruk yaningba polo team singna tha asi taragani thoi fawbada organization gi office ta form thajinbiro akupa marol gidam mobile number 9856649937 da pau forku yagani haina organization asigi secretary khoirom kennedy na thadorak pasirol amana phongdorakli amaromdana m binona sel gi mateng pangkhre State asida tha asigi mangada len yauna sekiba akan menonglai nungsina amang ada thon khraba kaksing district ki sugunu kendra gi manungsan ba uma thelamadi kaksing khunau area da amang ada thokraba mafam sing kendra asida BJP gi mere boikiba MP no na yengsin baga loinana sel gi mateng pangkhre khongsar aduda BJP kaksing district mandal gi president KSH Indubala Saryaki khongsar aduda kaksing khunau amadi uma thel area da amang ada Thawalaba imungsingda hakthengnana sangduna yengsinbaga loinana selgi mateng pangki phibam soklaba imungsinga sida district administration ki maikedi athubada mateng pangnaba hotnabiu hainasu benona akal tawki atopa paw mana numit tarani gi mitai mek tambiba loisinkhre mitai irol iek loina sidol apun milal kangleipak mayai loisangi thawrang makhada assam gi kasar district ki mafam singda khundariba mitai pangal singda April kunthra dagi numit tarani gi oiba iek tambibegi khongjang sangsilaki badunga si mapung fana loisinkhre hairi milal na thadorakpa sirol amada mitai mayek tambiki bi school singa dudi Gobindnagar Shibari High School Saikhom Lekai Sonai Zubati Singa Manipuri High School Sonai Kasar Assam Gobindnagar LP School Kasar mitai Kasar Ends Linguistic Center amasum Lairikon School Sonai Kalibarini amaromda hayeng me tarada Assam gi South Barak Hall Binakandi Gat Assam da soina tariba hall amadi mayeka mari masa loising ya punba mifam ama mitai mek loisang gi makhada pangthokani haidi mifam asina apun magi lup amagi makhada puna thabak tawba yawnaba semlagani hariba mifam asida lamdam asigi miyamna saruk yabiyo haidi Makasa tharak poina kangla pawgi editorial meyamna thamjage nonglei gi awaba taraba singi tengbang haukiba numaising numita state asida mamangna amukta thokidriba angakwa mari tamthiba thawdo oina mafam khrada len yauna akan nonglei nungsina yum lising taraga magi mathakta amang ata akai akoi thon khibadagi miyamgi punsida sauna akai ba mayunari
ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯑꯣꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯤꯡꯖꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤꯕ ꯑꯃꯗꯤ ꯌꯨꯝꯊꯛꯀꯤ ꯇꯤꯟꯁꯤꯡ ꯃꯍꯨꯠ ꯍꯨꯠꯇꯨꯅ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯧꯕꯨꯛꯁꯤꯡꯗ ꯍꯧꯕ ꯄꯥꯝꯕꯤ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅ ꯌꯦꯟ ꯑꯃꯁꯨꯡ ꯑꯣꯛꯀꯤ ꯐꯥꯔꯝ ꯇꯧꯕꯁꯤꯡꯁꯨ ꯅꯣꯡꯂꯩꯅ ꯍꯨꯝꯗꯣꯛꯄ ꯑꯃꯗꯤ ꯂꯦꯟꯅ ꯄꯥꯟꯕꯗꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯁꯥ ꯁꯟ ꯌꯦꯟ ꯑꯃꯁꯨꯡ ꯑꯣꯛꯅꯆꯤꯡꯕ ꯁꯤꯈꯤꯕꯁꯤꯡ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯁꯔꯚꯦ ꯆꯠꯊꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯛꯈꯤꯕ ꯑꯁꯤꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇꯧꯕꯇꯕꯨ ꯂꯩꯉꯥꯛꯀꯤ ꯄꯥꯔꯝ ꯃꯇꯨꯡ ꯏꯟꯅ ꯁꯔꯚꯦ ꯑꯃꯁꯨꯡ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯏꯔꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯌꯨꯝ ꯀꯨꯞꯅꯕ ꯇꯔꯄꯣꯂꯤꯟ ꯑꯃꯗꯤ ꯇꯤꯟ ꯄꯤꯕꯒꯤ ꯊꯕꯛ ꯃꯐꯝ ꯈꯔꯗ ꯂꯧꯈꯠꯄ ꯍꯧꯔꯕꯁꯨ ꯁꯔꯚꯦ ꯂꯣꯏꯗ꯭ꯔꯤꯕꯅ GI ꯁꯤꯠ ꯌꯦꯟꯊꯣꯛꯄꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛ ꯅꯨꯃꯤꯠ 9-9 ꯆꯪꯈꯤꯒꯅꯤ ꯍꯥꯏꯕ ꯂꯩꯕꯅ ꯆꯩꯔꯛꯁꯤꯗ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯔꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯟꯗꯛꯀꯤ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯏꯃꯨꯡ ꯑꯌꯥꯝꯕ ꯂꯥꯏꯔꯕꯁꯤꯡꯅ ꯑꯌꯥꯝꯕꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯈꯨꯗꯛꯀꯤ ꯃꯇꯦꯡ ꯐꯪꯗ꯭ꯔꯤꯕ ꯏꯃꯨꯡꯁꯤꯡ ꯇꯤꯟ ꯅꯠꯇ꯭ꯔꯒꯅ ꯇꯔꯄꯣꯂꯤꯟ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯣꯡ ꯆꯨꯔꯛꯄ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯌꯨꯝꯗ ꯂꯩꯕ ꯂꯟ ꯊꯨꯝ ꯏꯁꯤꯡ ꯆꯣꯠꯄ ꯌꯥꯗꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯑꯃꯗꯤ ꯐꯤꯔꯣꯜꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯗ ꯅꯠꯇꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯥꯎꯅ ꯃꯈꯥ ꯇꯥꯅ ꯅꯣꯡ ꯆꯨꯈꯤꯒꯅꯤ ꯍꯥꯏꯕ ꯂꯩꯕꯅ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯆꯩꯊꯦꯡ ꯅꯪꯈ꯭ꯔꯕꯁꯤꯡ ꯃꯤꯄꯥꯏ ꯊꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯂꯩꯉꯥꯛꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯏꯃꯨꯡꯁꯤꯡꯒꯤ ꯌꯨꯝ ꯀꯨꯞꯅꯕ GI ꯁꯤꯠ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤ ꯊꯦꯡꯊꯕ ꯇꯧꯍꯟꯗꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯡꯒꯤ MLAꯁꯤꯡꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯊꯕꯛ ꯂꯧꯈꯠꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯦꯟꯅ ꯄꯥꯟꯕꯗꯒꯤ ꯇꯤꯟ ꯍꯨꯠꯄ ꯑꯃꯗꯤ ꯅꯣꯡꯂꯩꯅ ꯍꯨꯝꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯦꯜ パꯏꯕ ꯏꯃꯨꯡ ꯀꯌꯥ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯤꯟ ꯂꯩꯗꯨꯅ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯅꯦꯛꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯌꯥꯝꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯜ ꯊꯨꯝ ꯄꯥꯏꯖꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯌꯨꯝ ꯍꯨꯝꯗꯣꯛꯈꯤꯕ ꯑꯃꯗꯤ ꯇꯤꯟ ꯂꯦꯟꯅ ꯄꯥꯏꯕꯗꯒꯤ ꯖꯔꯞ ꯁꯥꯕ ꯃꯈꯩ ꯍꯨꯠꯈ꯭ꯔꯕꯁꯤꯡꯒꯤ ꯎ ꯑꯃꯁꯨꯡ ꯋꯥꯅ ꯁꯥꯕ ꯑꯣꯏꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯅꯣꯡꯈꯥꯡ ꯆꯥꯏꯗꯨꯅ ꯂꯩꯕꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯇꯤꯟ ꯄꯤꯕꯒꯤ ꯊꯕꯛ ꯊꯦꯡꯊꯔꯛꯄ ꯇꯥꯔꯕꯗꯤ ꯂꯣꯏꯅꯃꯛ ꯄꯠꯇ ꯄꯨꯝꯊꯈꯤꯕꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯅꯣꯡꯂꯩ ꯑꯃꯗꯤ ꯂꯦꯟꯒꯤ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯍꯜꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯄꯥꯛ ꯁꯟꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯗꯤ ꯌꯦꯟ ꯑꯃꯁꯨꯡ ꯑꯣꯛꯀꯤ ꯐꯥꯔꯝꯅꯆꯤꯡꯕ ꯇꯧꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕꯗ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯟ ꯑꯃꯗꯤ ꯁꯦꯟꯊꯪꯅꯆꯤꯡꯕ ꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯆꯠꯊꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯧꯅꯥ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birenꯅ ꯂꯦꯟ ꯑꯃꯁꯨꯡ ꯅꯣꯡꯂꯩꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯁꯔꯚꯦ ꯇꯧꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯤꯕꯁꯤ ꯃꯇꯝ ꯊꯦꯡꯊꯍꯟꯕ ꯇꯧꯗꯅ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯅ ꯊꯕꯛ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀꯣꯇꯤ 6.19 ꯔꯣꯝ ꯀꯥꯏꯊꯔꯛꯂꯤ ꯍꯥꯏꯅ CMꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯕꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯋꯥꯔ ꯐꯨꯇꯤꯡꯗ ꯑꯔꯩꯕ ꯃꯦꯟ ꯄꯥꯋꯔ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯁꯦꯁ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯍꯩꯅꯕꯤ ꯇꯟꯗꯦ ꯃꯟꯗꯦ ꯇꯧꯕ ꯑꯃꯗꯤ ꯃꯊꯧꯗꯝꯕ ꯄꯨꯛꯅꯤꯡ ꯆꯪꯗꯕꯒꯤ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯒꯤ ꯊꯧꯗꯣꯛꯇ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯇꯧꯍꯟꯗꯅꯕ ꯑꯀꯟꯕ ꯌꯥꯊꯪ ꯄꯤꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯊꯤꯗꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯑꯀꯟꯕ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯉꯥꯛꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯕꯁꯨ ꯅꯣꯡꯂꯩꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯂꯩ ꯌꯥꯎꯕ ꯅꯣꯡ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤꯕꯁꯤ ꯂꯪꯃꯩ ꯅꯪꯈ꯭ꯔꯕ ꯁꯅꯥ ꯅꯣꯡꯖꯥꯕꯤ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄꯒ ꯄꯥꯡꯈꯛꯅꯤ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫